Manipuri Literary and Cultural Forum, Tripurana Patriotic Writers Forum PAWF Manipur ga khutchamnaraga ngasi Agartalagi Nazarul Kalakshetra Complex ta laiba Sahitya Academy Hall da Manipuri Language, Literature and Culture gi matang da National Seminar ama pangthokre. Ngasi pangthokiba thoram aduda seminar adu PAWF Manipur gi President N Khambaluang Sahitya Academy Awardee Sorokhaibam Gambhini, Manipuri Language Advisory Board Sahitya Academy New Delhi gi member Khoisnam Birola na saruk yaki. Seminar aduda Tripura gi saknairaba aiba amadi scholar Wangkhem Biramangol na watem loi moderator oiki. Sorokhaibam Gambhini na haikibada Ngashidi Meetei Eikhoigi Marakta moral asi Yamna Mangtharakpagum Toure. Haurakliba angangsingda moral science asi yamna maru oiba subject oina tambagi tangai fadaba leirakle moral mangtharaklaba khunai adugi nat saktam amadi atai hiram kayada kaitharakani eikhoina eikhoigi khunai asi kanbada angangsingda aphaba moral tambiba yamna maru oiba element ama oirakle haiki.